ꯉꯁꯤꯗꯤ ꯌꯦꯟ ꯊꯣꯡꯕ ꯆꯥꯔꯛꯀꯦ. ꯌꯦꯟ ꯊꯣꯡꯕꯁꯤꯗ ꯂꯩꯔꯦ, ꯑꯗꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯂꯩꯔꯦ, ꯇꯤꯜꯍꯧ ꯂꯩꯔꯦ, ꯑꯗꯨꯒ ꯁꯤꯅ ꯂꯐꯨ ꯏꯔꯣꯟꯕ ꯆꯥꯛꯁꯤꯗ ꯂꯩꯔꯦ, ꯑꯗꯨꯒ ꯁꯤꯅ ꯈꯥꯡ ꯑꯇꯣꯠꯄꯅꯦ. ꯉꯁꯤꯗꯤ ꯍꯤꯡꯒꯣꯜꯗ ꯑꯣꯏꯅ ꯆꯥꯔꯛꯀꯦ. ꯍꯤꯡꯒꯣꯜꯗ ꯇꯦꯡ ꯇꯦꯡ ꯑꯃꯁꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ. ꯈꯔ ꯆꯪꯁꯤꯜꯂꯣ. ꯂꯥꯝ ꯐꯪꯒꯗ꯭ꯔꯣ? ꯐꯪꯒꯅꯤ. ꯍꯥꯁꯤꯀꯣ. ꯄꯥꯟ ꯃꯥꯏꯔꯦꯟ ꯃꯥꯜꯂꯦ ꯑꯩꯈꯣꯏꯅꯤ ꯁꯛꯁꯦ. ꯌꯥꯔꯦ ꯍꯧꯔꯦ. ꯍꯜꯂꯣ ꯃꯌꯥꯝ, ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯀꯣꯛꯅꯅ ꯄꯨꯅꯦꯝꯖꯔꯤ. ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯇꯝ ꯌꯥꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯗ ꯑꯣꯏꯅ ꯆꯥꯔꯛꯑꯦ. ꯑꯗꯨꯒ ꯌꯦꯟ ꯊꯣꯡꯕ ꯆꯥꯗꯣꯏꯅꯦ. ꯑꯩꯈꯣꯏ ꯃꯆꯥꯒ ꯆꯥꯔꯛꯑꯒꯦ. ꯉꯁꯤꯁꯨ ꯕꯕꯥꯗꯣ ꯊꯕꯛ ꯈꯔ ꯆꯤꯜꯂꯦꯕ, ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯃꯥꯁꯨ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯀꯗꯕ, ꯑꯗꯨꯒꯤ ꯌꯥꯗ꯭ꯔꯦ. ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯆꯥꯒ ꯆꯥꯔꯛꯑꯒꯦ. ꯑꯗꯨ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ. ꯍꯧꯖꯤꯛꯁꯦ ꯄꯨꯡ ꯑꯅꯤ ꯇꯥꯗꯣꯔꯤꯕꯀꯣ. ꯑꯩꯈꯣꯏꯅꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ. ꯑꯗ ꯂꯐꯨ ꯏꯔꯣꯟꯕ ꯂꯩꯔꯦ, ꯌꯦꯟ ꯊꯣꯡꯕ ꯂꯩꯔꯦ, ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯅꯪ ꯃꯥꯗꯤ ꯆꯥꯔꯣꯏꯕꯀꯣ, ꯑꯗꯨꯒꯤ ꯑꯩ ꯆꯥꯒꯦ ꯇꯧꯕꯅꯦ. ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ. ꯈꯥꯡꯇꯣꯛꯄꯅꯦ ꯁꯤꯁꯦ. ꯑꯩ ꯈꯜꯂꯒꯦ. ꯑꯂꯨ ꯇꯣꯠꯂꯣ. ꯅꯍꯥꯟꯈꯣꯏꯗꯣ ꯅꯦꯠꯁꯨ ꯌꯥꯗꯕꯒ ꯑꯩꯗꯣ ꯈꯪꯗꯦ, ꯑꯗꯨꯝ ꯐꯔꯛꯇ ꯑꯗꯨꯝ ꯂꯩ. ꯆꯥꯕ ꯍꯧꯔꯒꯦ. ꯆꯥꯕ ꯍꯧꯔꯁꯦ. ꯀꯨꯏꯃꯜꯂꯦ. ꯅꯪ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ? ꯅꯈꯣꯡ ꯅꯥꯝꯃ ꯁꯣꯝ ꯀꯥꯟꯊꯣꯛ. ꯑꯩꯈꯣꯏꯅꯤꯁꯦ ꯇꯧꯐꯝ ꯂꯩꯇꯗꯅ ꯉꯁꯤꯗꯤꯅꯦ ꯍꯤꯡꯒꯣꯜ ꯃꯅꯨꯡꯗ ꯑꯣꯏꯅ ꯇꯧꯔꯕ. ꯅꯪ ꯐꯝꯅꯤꯡꯕ ꯃꯑꯣꯡꯗ ꯐꯝꯃꯣ. ꯈꯥꯡ ꯇꯠꯄꯩ ꯃꯍꯥꯎꯁꯤꯗꯤ. ꯑꯩꯅ ꯃꯍꯤꯗꯣ ꯆꯥꯗꯧ ꯃꯥꯟꯗꯦꯅ ꯃꯍꯤ ꯍꯥꯞꯍꯜꯂꯛꯇ꯭ꯔꯕ, ꯑꯗꯨꯒ ꯃꯍꯤ ꯆꯥꯅꯤꯡꯉꯛꯑꯦ. ꯍꯥꯏꯕ꯭ꯔꯥ? ꯑꯉꯥꯡꯁꯤꯡꯁꯦ ꯁ꯭ꯀꯨꯜꯒ ꯆꯠꯃꯟꯗꯅ ꯉꯥꯎꯔꯕꯅꯦ. ꯍꯥꯎꯋꯦ. ꯏꯁꯥꯅ ꯊꯣꯡꯕꯅꯤꯅ ꯀꯩꯅꯣ. ꯚꯤꯗꯤꯑꯣ ꯅꯝꯗꯕ ꯀꯨꯏꯃꯟꯗꯅ ꯚꯤꯗꯤꯑꯣ ꯅꯝꯕꯁꯨ ꯍꯩꯇꯗꯅ ꯍꯤꯡꯒꯣꯜꯁꯤꯗ ꯉꯁꯥꯏꯗꯤ ꯑꯩꯈꯣꯏꯅꯤ ꯃꯨꯛꯅꯥ ꯀꯟꯅ ꯁꯥꯟꯅꯔꯤꯕꯅꯤ. ꯍꯥꯎꯋꯦ. ꯂꯐꯨ ꯏꯔꯣꯟꯕꯁꯦ ꯈꯔ ꯌꯥꯝ ꯄꯨꯔꯝꯒꯗꯕꯅꯦ. ꯍꯤꯡꯒꯣꯜꯅꯤꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕꯁꯨ ꯏꯀꯥꯏꯖꯔꯦ. ꯁ꯭ꯀꯨꯜ ꯆꯠꯇꯕꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯅꯨꯡꯉꯥꯏꯇꯦ. ꯅꯨꯡꯉꯥꯏꯌꯦ? ꯅꯨꯡꯉꯥꯏꯇꯦ. ꯆꯥꯔꯣ. ꯀꯨꯏꯅ ꯇꯧꯕ ꯌꯥꯗꯦ. ꯕꯕꯥ ꯍꯣꯏ ꯊꯕꯛ ꯍꯜꯂꯛꯇ꯭ꯔꯤꯕ ꯍꯧꯖꯤꯛꯁꯦ. ꯑꯗꯨꯒꯤ ꯀꯨꯏꯅ ꯅꯨꯃꯤꯠꯁꯤꯁꯨ ꯆꯪꯈ꯭ꯔꯦ. ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯁꯦ ꯀꯩꯅꯣ ꯇꯧꯕꯅꯦꯕ, ꯅꯍꯥꯟ ꯁꯝꯄꯣꯛ ꯈꯣꯏꯔꯕꯅꯦꯕ. ꯑꯗꯨꯒꯅꯦ ꯁꯝꯄꯣꯛ ꯈꯣꯏꯕ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯗꯥꯡꯗ ꯅꯣꯡ ꯀꯟꯅ ꯇꯥꯁꯜꯂꯛꯑꯦꯕ. ꯑꯗꯨꯒꯤ ꯍꯤꯡꯒꯣꯜꯗꯣ ꯎꯕ ꯌꯥꯗ꯭ꯔꯦ. ꯑꯗꯨꯗ ꯂꯩꯕꯥꯛꯁꯨ ꯈꯔ ꯆꯣꯠꯂꯤꯕ. ꯑꯗꯨꯒ ꯐꯥꯟ ꯊꯥꯔꯒꯅꯦ ꯑꯩꯈꯣꯏꯅꯤꯅ ꯇꯧꯔꯛꯏꯁꯦ. ꯍꯣꯔꯦꯟ ꯀꯛꯀꯦ ꯇꯧꯕ. ꯃꯌꯥꯝ ꯆꯠꯁꯜꯂꯕꯣ? ꯉꯥꯏꯈꯣ, ꯋꯥ ꯉꯥꯡꯉꯛꯄ ꯌꯥꯗꯦ. ꯑꯃꯁꯦ ꯆꯥꯔꯣ. ꯍꯥꯎꯋꯦ.
ꯃꯆꯥ ꯅꯪ ꯆꯥꯔꯣꯏꯗ꯭ꯔꯥ ꯑꯩꯈꯣꯏ ꯃꯆꯥꯁꯦ ꯁꯣꯝ ꯅꯥꯀꯟ ꯊꯥꯡꯍꯜꯂꯝꯒꯗꯕꯅꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯃꯥ ꯆꯥꯕꯗ 아유 야저 맞지 엄지 나오게 이건 거 loin ta cơ mà sao năng mà lu chúng sẽ làm tông hả bạn mà lu tôi cua là sao hả bạn mà tôi thì sao thôi vậy hả mình là con gì qua xuống ngang để hay là mình ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯁꯟ ꯃꯀꯣꯟꯅꯤꯅ ꯌꯥꯝ ꯂꯥꯡꯉꯦ ꯈꯨꯂꯥꯡ ꯑꯃ ꯑꯩ ꯃꯨꯛꯕꯥꯡ ꯇꯧꯔꯦ ꯈꯪꯕ꯭ꯔꯥ ꯑꯉꯥꯡꯁꯤꯡꯁꯦ ꯆꯦꯟꯊꯣꯛ ꯀꯣꯏꯂꯥꯎ ꯂꯥꯎꯔꯦ ꯆꯥꯔꯣ ꯂꯣꯏꯁꯜꯂꯁꯦ ꯌꯥꯝ ꯂꯥꯡꯉꯛꯑꯦꯕ ꯕꯥꯆꯧ ꯑꯃꯨꯛ ꯂꯥꯛꯑꯦ ꯆꯥꯔꯣ ꯕꯥꯆꯧ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯁꯛ ꯁꯠ ꯆꯥꯔꯕ ꯂꯣꯏꯔꯝꯗꯥꯏꯗ ꯑꯃꯨꯛ ꯁꯥꯒꯠꯂꯛꯑꯦ 누미째 땀날 사갈래 마사 또 오게라 좀 영해야겠습니다 뭐살 mà tuông rồi chị cần cho nhau cứ sao lồi nắp lợn ngang mới ra xí mèn thì lôi ra bảo sao lồi hoàng 야 mày với cái tè từ lâu rồi dịch nó cha đi qua rồi bạn đi chơi gì đã
Kano. Ito nga. Masala jira. Kaya sa kita no. Alu sa thoge. Alu sa ke. Sa. Masala. Harap tara. Masala macam. Orang charge. Video thì yaad rồi, iधर không thể lang mình nữa nè. Chalo. Ai phura gaya ho जाओ दो. Tatriba. Chalo. Ngon tàu chạy đây nè. Ha. Ai pele. Hui ta gaya dog ta cái mi ta cái. Rồi. Rồi xem tập rồi. Rồi xem gì con? Rồi sao rồi? Ở trong nhà mà xí cái video sẽ xoay được lối xem giờ cái. Hui chú bora lại Engkholda sao vậy nè? Ở đây nó hui ta nào vẫn là vật sao vậy lối sao bây giờ rồi bố con. Đó đó. Ngang người cho chăn là bác em lang nhé. Ở đây nàng xí cái xoay được xem lối xem giờ cái. Ai cái video xem em nó xí video nào rồi phao yang bị bác em làm bài ngay lấy tên là thagat chari. Aduga ai channel se subscribe tawdriba yawbi taragadi subscribe tawsinbiramo hairamo macha subscribe tawsinbiramo hairamo like comment se tawbiramo myam masigi decide loisenjaraga bye bye toro bye pusama